ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯑꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ ꯃꯥꯒꯤ ꯃꯕꯨꯡ ꯇꯣꯝꯊꯤꯟꯅ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯂꯥꯏꯖ ꯐꯤꯗꯨ ꯊꯥꯗꯔꯝꯂꯒ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ "ꯇꯥꯆꯧ, ꯑꯌꯥ, ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯅꯣ?" ꯇꯣꯝꯊꯤꯟ ꯃꯆꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯏꯅꯦ ꯇꯝꯐꯥꯒ ꯂꯥꯛꯄꯅꯦ." ꯂꯦꯝꯕꯤꯁꯨ ꯐꯤ ꯁꯨꯕꯗꯨ ꯂꯦꯞꯄꯒ ꯇꯣꯝꯊꯤꯜꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ "ꯇꯥꯆꯧ, ꯀꯩꯀꯩ ꯄꯨꯔꯛꯀꯦ? ꯑꯩꯈꯣꯏ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯎꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯁꯨꯛꯇꯣꯛꯂꯒ ꯀꯩꯝꯇꯁꯨ ꯂꯩꯔꯛꯇꯕ꯫ ꯇꯣꯝꯊꯤꯟꯗꯨ ꯅꯣꯛꯑꯒ, "ꯃꯃꯥꯗꯣ ꯗꯨꯀꯥꯟꯗ ꯅꯣꯏ ꯑꯅꯤꯒꯤ ꯀꯩꯀꯩꯅꯣ ꯂꯩꯅꯤꯅ ꯂꯩꯍꯧꯕꯅꯦ, ꯂꯥꯛꯑꯅꯤꯌꯦ." ꯇꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯒꯦꯠ ꯍꯥꯡꯂꯒ ꯆꯪꯂꯛꯏ꯫ ꯇꯥꯡꯈ꯭ꯔꯦ ꯃꯣꯏ ꯏꯝꯐꯥꯜꯒꯤ ꯄꯣꯠ ꯈꯨꯇꯥꯡꯁꯤꯗꯤꯕ." ꯃꯆꯤꯟꯗ ꯀꯩꯅꯣ ꯄꯨꯡꯉꯥꯡꯗ ꯉꯥꯡꯂꯒ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯀꯩꯀꯩ ꯄꯨꯔꯛꯀꯦ?" ꯄꯨꯔꯛꯑꯦ, ꯏꯆꯥ ꯑꯅꯤꯒꯤ ꯆꯥꯅꯕ ꯃꯌꯥꯝ ꯄꯨꯔꯛꯑꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯎꯗꯨ ꯄꯤ꯫ ꯂꯥꯏꯖꯅ ꯈꯥꯎꯗꯨ ꯂꯧꯔꯒ, "ꯃꯃꯥ, ꯇꯥꯆꯧ, ꯂꯥꯛꯑꯣ, ꯅꯤꯅꯦꯁꯨ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯦ, ꯆꯪꯉꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯝꯐꯥꯒ ꯇꯣꯝꯊꯤꯟꯒꯁꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯄꯨꯟꯁꯤꯕꯅ, "ꯅꯦꯅꯦ, ꯂꯥꯛꯑꯝꯃꯤꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯥꯔꯇꯤꯟꯗꯨ ꯊꯝꯃꯤ꯫ "ꯂꯥꯛꯑꯝꯃꯤꯅꯦ, ꯇꯨ ꯁꯤꯅ ꯂꯥꯏꯖꯒꯤ ꯇꯥꯃꯣꯅꯦ." "ꯇꯥꯃꯣ, ꯑꯩ ꯄꯨꯟꯁꯤꯕ." "ꯏꯅꯥꯎ, ꯑꯩꯒꯤꯅ ꯇꯣꯝꯊꯤꯟ." "ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯉꯁꯦ, ꯆꯥꯛꯀ ꯆꯥꯔꯒ ꯍꯣꯔꯦꯟ ꯏꯪꯅ ꯍꯜꯂꯣꯀꯣ." ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯕꯤꯅꯥꯁꯨ ꯂꯥꯏꯖ ꯍꯣꯏꯅ ꯇꯝꯕꯗꯒꯤ ꯈꯪꯕꯅꯤꯅ ꯆꯥꯗꯨ ꯄꯨꯂꯞꯀꯤ ꯄꯨꯔꯛꯂꯒ ꯊꯣꯛꯂꯛꯏ꯫ "ꯇꯝꯐꯥ, ꯑꯩꯗꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯅꯪ ꯂꯥꯛꯍꯧꯋꯤ ꯍꯥꯏꯕꯗꯨꯗ ꯉꯛꯄꯨ ꯉꯛꯎꯔꯦꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ "ꯏꯅꯝꯃ, ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯎꯅꯤꯡꯃꯟꯗꯅ ꯑꯗꯨꯝ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯕꯅꯦ. ꯑꯗꯣ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ?" ꯄꯨꯟꯁꯤꯕꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ "ꯅꯦꯅꯦ, ꯂꯥꯏꯖꯗꯤ ꯌꯥꯝ ꯇꯞꯄꯤꯗ, ꯑꯗꯨꯒ ꯂꯦꯝꯕꯤꯁꯨ ꯃꯆꯤꯟ ꯈꯨꯀꯟꯗꯤ ꯂꯩꯇ꯭ꯔꯦ, ꯉꯥꯡꯅꯕꯒ ꯉꯝꯗꯦ." "ꯀꯔꯤ, ꯏꯇꯩ, ꯅꯪ ꯍꯧꯖꯅꯨꯀꯣ, ꯅꯪꯅ ꯈꯠꯅꯕ ꯍꯧꯕꯒꯤ ꯈꯨꯝꯃꯤ ꯅꯠꯇ꯭ꯔꯣ?" ꯕꯤꯅꯥꯗꯨ ꯅꯣꯛꯂꯒ, "ꯐꯩ, ꯀꯩꯁꯨ ꯇꯧꯗꯦ, ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯅꯁꯨ ꯆꯠꯂꯤ, ꯑꯩꯒꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ. ꯑꯗꯣ ꯏꯆꯥ ꯂꯥꯏꯖꯅ ꯈꯔ ꯏꯪ ꯇꯞꯄꯒꯤ ꯋꯥꯅꯤ, ꯏꯃꯧꯅ ꯏꯔꯥꯡ ꯂꯥꯡꯖꯕ." "ꯏꯅꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯕꯕꯥ ꯁꯨꯅ ꯂꯩꯇꯕꯅꯤꯅ ꯑꯉꯥꯡꯅ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯂꯝ ꯍꯦꯜꯂꯁꯨ ꯑꯗꯨꯝ ꯋꯥꯔꯛꯄꯤꯌꯨ." "ꯋꯥꯔꯛꯅꯤꯉꯥꯏꯒ ꯌꯥꯎꯗꯦꯗ, ꯏꯆꯥ ꯂꯥꯏꯖꯗꯤ ꯁꯛꯁꯨ ꯐꯖꯩ, ꯃꯔꯝꯁꯨ ꯃꯣꯛꯏ." "ꯑꯩꯗꯤ ꯃꯣꯛꯇ꯭ꯔꯣ ꯍꯥꯏꯁꯦ?" ꯄꯨꯟꯁꯤꯕꯅ, "ꯅꯪꯗꯤ ꯅꯁꯛꯁꯨ ꯊꯤ, ꯂꯝꯁꯨ ꯍꯦꯜꯂꯦ, ꯏꯁꯧꯁꯨ ꯂꯥꯡꯉꯤ." ꯂꯦꯝꯕꯤ ꯆꯥ ꯀꯞꯇꯨ ꯇꯦꯕꯜꯗ ꯁꯥꯎꯅ ꯊꯝꯃꯤ꯫ "ꯏꯇꯩ, ꯅꯪꯒꯤ ꯐꯤꯒ ꯑꯝꯇ ꯁꯨꯔꯣꯏ. ꯂꯥꯏꯖꯥ, ꯂꯥꯛꯑꯣ, ꯐꯤ ꯁꯨꯕ ꯂꯣꯏꯁꯤꯜꯂꯨꯁꯤ." "ꯍꯣꯏ, ꯑꯗꯣ ꯇꯥꯆꯧ, ꯅꯣꯏ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ." ꯍꯜꯂꯗꯧꯅꯦ, ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ." ꯕꯤꯅꯥ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯕꯨꯡꯉꯣ, ꯉꯥ ꯆꯥꯁꯤꯔꯥ, ꯌꯦꯟ ꯆꯥꯁꯤꯔꯥ? ꯅꯣꯏ ꯇꯥꯃꯣꯁꯤꯒ ꯊꯣꯛꯑꯒ ꯂꯩꯃꯤꯟꯅꯔꯨꯔꯣ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯐꯤꯁꯤ ꯃꯇꯪ ꯍꯣꯡꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥꯃꯣ, ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯐꯤ ꯍꯣꯡꯉꯨꯈꯤꯒꯦ." "ꯍꯣꯏ." "ꯇꯝꯐꯥ, ꯂꯥꯏꯖꯒꯤ ꯃꯕꯨꯡꯁꯨ ꯌꯥꯎꯔꯤ, ꯏꯅꯝꯃꯕꯨ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯧꯗꯣꯛꯅꯤꯡꯉꯤꯅꯦ." "ꯀꯩ ꯋꯥꯅꯣ ꯏꯅꯝꯃ?" "ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯏꯆꯥ ꯂꯥꯏꯖꯁꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ, ꯏꯃꯧ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯁꯨꯝ." "ꯏꯅꯦ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯗ." "ꯍꯧꯖꯤꯛꯀꯤ ꯋꯥ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤ, ꯂꯥꯏꯖꯁꯨ ꯂꯣꯏꯁꯤꯟꯈꯤꯁꯅꯨ. ꯏꯅꯦꯗꯤ ꯁ꯭ꯋꯥꯏꯒꯤ ꯏꯝꯐꯥꯜ ꯅꯨꯄꯤꯒ ꯄꯥꯝꯗꯦ." "ꯏꯅꯝꯃ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤꯕꯨ ꯈꯪꯅꯕ ꯂꯩꯔꯝꯅꯤꯗ." ꯂꯩꯇꯦ, ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯌꯥꯗꯕ ꯌꯥꯔꯣꯏ." "ꯏꯅꯦ, ꯏꯆꯜꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ, ꯌꯨꯝꯁꯤꯗ ꯂꯩꯖꯕꯁꯦ. ꯑꯗꯨꯗ ꯏꯅꯦ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯔꯝꯕꯁꯤꯗ." ꯇꯝꯐꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ "ꯌꯥꯔꯦꯅ ꯈꯜꯂꯣꯁꯦ ꯏꯅꯝꯃ, ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯝꯇ ꯄꯥꯝꯗꯦ. ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯃꯣꯏꯒꯤ 12 ꯇꯝꯕ ꯂꯣꯏꯕꯒ ꯍꯥꯏꯕ ꯂꯥꯛꯑꯗꯧꯅꯤ,
ꯑꯗꯨꯒ ꯏꯃꯧꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯩꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ, ꯀꯣꯂꯦꯖꯁꯨ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯁꯅꯨ꯫ ꯇꯝꯐꯥ ꯅꯣꯛꯂꯒ, ꯏꯅꯝꯃꯗꯤ ꯅꯃꯧ ꯑꯣꯏꯒꯦꯅ ꯅꯍꯥꯟꯈꯩ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯗ, ꯇꯥꯃꯣ ꯊꯣꯛꯑꯁꯤꯔꯥ? ꯍꯣꯏ ꯍꯣꯏ꯫ ꯅꯤꯅꯦ, ꯉꯥ ꯆꯥꯁꯤꯔꯥ ꯌꯦꯟ ꯆꯥꯁꯤꯔꯣ? ꯏꯌꯥ ꯑꯅꯤꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛ ꯂꯩꯔꯛꯑꯣ꯫ ꯄꯨꯟꯁꯤꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯒꯠꯂꯝꯃꯣ, ꯌꯦꯟꯁꯨ ꯉꯥꯁꯨ ꯂꯩꯔꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯈꯔ ꯊꯨꯔꯛꯑꯣ, ꯅꯤꯅꯦ ꯍꯣꯏ ꯑꯃꯨꯛ ꯍꯟꯗꯣꯏꯅꯤꯅ꯫ ꯄꯨꯟꯁꯤꯕ ꯍꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯅꯥ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯝꯐꯥ, ꯑꯩꯗꯤ ꯅꯪꯅ ꯁꯤꯜꯂꯨꯀꯣ, ꯌꯥꯅꯕ ꯈꯔ ꯍꯥꯏꯌꯨ ꯃꯕꯨꯡꯗ꯫ ꯏꯅꯝꯃ, ꯃꯕꯨꯡꯒꯤ ꯋꯥꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ, ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯋꯥꯅꯤ꯫ ꯇꯝꯐꯥ, ꯏꯅꯝꯃ ꯂꯣꯏꯅ ꯈꯪꯉꯤ꯫ ꯍꯥꯏꯔꯤꯅꯤ ꯅꯌꯥ ꯅꯨꯄꯥꯅ ꯂꯥꯏꯖꯁꯦ ꯅꯨꯡꯁꯤꯖꯩ ꯈꯪꯉꯤ꯫ ꯏꯃꯥꯏꯄꯦꯝꯃ, ꯅꯣꯏꯗꯤ ꯋꯥꯔꯤꯁꯦ ꯌꯧꯔꯝꯕ ꯆꯥꯅꯤꯡꯗꯅ꯫ ꯑꯩꯅꯁꯨ ꯄꯥꯝꯃꯤ, ꯋꯥꯔꯤꯗ ꯆꯥꯛ ꯊꯦꯡꯈꯤꯅꯤ, ꯇꯝꯐꯥ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯄꯥꯟꯗ ꯐꯤ ꯁꯨꯔꯝꯕ ꯑꯅꯤꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯂꯒ ꯃꯣꯏꯁꯨ ꯆꯥꯛ ꯊꯣꯡꯉꯤꯗꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯑꯦꯟꯁꯥꯡ ꯂꯩꯕ ꯆꯠꯈꯤꯕ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯏ꯫ ꯀꯤꯆꯟꯗ ꯄꯨꯟꯅ ꯆꯪꯉꯛꯏ꯫ ꯄꯨꯟꯁꯤꯕꯅ, ꯌꯦꯟꯁꯨ ꯉꯥꯁꯨ ꯂꯩꯔꯦ ꯏꯃꯥ, ꯉꯥꯁꯤꯅ ꯁꯤꯗ ꯊꯣꯡꯉꯣ, ꯌꯦꯟꯁꯤꯅ ꯃꯄꯥꯟꯗ ꯊꯣꯡꯂꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯉꯁꯤꯗꯤ ꯑꯝꯇ ꯁꯦꯝꯃꯝꯃꯣ ꯕꯨꯡꯉꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯦꯝꯂꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯀꯣ ꯕꯨꯡꯉꯣ, ꯈꯔ ꯊꯨꯔꯛꯑꯣ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯥ ꯁꯦꯝꯂꯤꯗꯨ ꯉꯥꯏ꯫ ꯄꯨꯟꯁꯤꯕ ꯉꯥ ꯁꯦꯝꯕꯗꯨ ꯂꯣꯏꯔꯗꯨꯅ, ꯏꯃꯥ, ꯁꯤꯗ ꯂꯩꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯣꯏꯗꯨꯁꯨ ꯈꯤꯇꯪ ꯊꯨꯅ ꯊꯣꯡꯉꯛꯑꯣꯀꯣ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯟ ꯊꯣꯡꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯇꯥꯃꯣꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯁꯨꯝ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯗꯨꯅꯤ꯫ ꯅꯌꯥꯝꯕꯗꯤ ꯏꯆꯟꯁꯤꯗ ꯃꯤ ꯑꯣꯏꯔꯗꯤ ꯈꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯏꯃꯥ ꯕꯕꯥꯁꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯏꯆꯟꯅꯤ, ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯇꯥꯃꯣ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨꯗ, ꯑꯩꯈꯣꯏ ꯑꯁꯨꯛꯌꯥꯝ ꯂꯩꯔꯤꯁꯤꯕꯨ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯦꯝꯕꯤꯅ, ꯏꯇꯦ, ꯅꯣꯏꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ꯫ ꯂꯣꯏꯗꯣꯔꯦ, ꯆꯥꯛꯇꯣ ꯊꯤꯕ ꯍꯧꯔꯣ꯫ ꯗꯗꯥ, ꯑꯩ ꯊꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯤꯆꯟꯗ ꯆꯪꯉꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯕꯤꯅꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯒꯤ ꯇꯟꯖꯥꯅꯤ꯫ ꯀꯤꯆꯟꯗ ꯂꯥꯏꯖꯒ ꯄꯨꯟꯁꯤꯕꯒ ꯈꯛ ꯂꯩꯍꯧꯏ꯫ ꯂꯦꯝꯕꯤꯗꯤ ꯀꯥꯗ ꯐꯣꯟ ꯂꯥꯛꯄꯒꯤ ꯆꯪꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯆꯥꯛ ꯊꯤꯔꯤꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯆꯟ, ꯅꯪ ꯀꯩꯀꯩ ꯄꯥꯔꯠ ꯆꯥꯅꯤꯡꯒꯦ? ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯑꯝꯇ ꯍꯥꯏꯔꯛꯎꯗ꯫ ꯗꯗꯥ, ꯃꯤ ꯎꯅꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ꯫ ꯀꯅꯥꯝ ꯂꯩꯇꯕꯩ ꯍꯪꯕꯅꯦ꯫ ꯑꯩ ꯀꯤꯌꯦ ꯗꯗꯥ, ꯅꯤꯅꯦ ꯍꯣꯏ ꯂꯥꯛꯀꯅꯤ꯫ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯆꯥꯛ ꯊꯤꯔꯤꯕ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯂꯥꯏꯖ ꯏꯈꯪ ꯈꯪꯅ, ꯀꯩꯅꯣ ꯗꯗꯥ, ꯍꯟꯗꯣꯛꯑꯣ꯫ ꯍꯟꯗꯣꯛꯑꯣꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯟ ꯀꯥꯏꯕꯤ ꯂꯦꯝꯕꯤ ꯐꯠ ꯆꯪꯉꯛꯏ꯫ ꯑꯍꯝ ꯑꯍꯝ, ꯃꯤ ꯌꯥꯝꯅ ꯂꯩꯀꯣ꯫ ꯂꯥꯏꯖ ꯃꯈꯨꯠꯇꯨ ꯁꯠ ꯀꯟꯊꯣꯛꯏ꯫ ꯄꯨꯟꯁꯤꯕꯅ, ꯇꯥꯟ ꯌꯥꯝ ꯀꯥꯏ꯫ ꯑꯩꯅ ꯀꯥꯏꯕ ꯅꯠꯇꯦ, ꯏꯇꯩꯅ ꯀꯥꯏꯕꯅꯦ, ꯃꯇꯥꯡ ꯃꯇꯝ ꯈꯪꯅꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯤ ꯏꯃꯥ ꯍꯣꯏ, ꯅꯤꯅꯦ ꯍꯣꯏ, ꯇꯥꯆꯧ ꯍꯣꯏ ꯀꯧꯔꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯄꯨꯟꯁꯤꯕꯅ ꯇꯝꯐꯥꯒ ꯇꯣꯝꯊꯤꯟꯒ ꯄꯥꯔꯀꯤꯡ ꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯂꯥꯏꯖꯒ ꯄꯨꯟꯁꯤꯕꯒꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯜꯂꯛꯏ꯫ ꯅꯣꯡꯃ ꯄꯨꯟꯁꯤꯕꯅ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ, ꯂꯦꯝꯕꯤ ꯑꯃꯗꯤ ꯄ꯭ꯔꯦꯝ, ꯃꯈꯣꯏ 3 ꯄꯨꯟꯅ ꯂꯥꯛꯏ꯫ 3ꯗꯨ ꯒꯥꯔꯗꯦꯟ ꯑꯃꯗ ꯆꯪꯉꯛꯏ꯫ ꯏꯇꯦ, ꯐꯣꯇꯣ ꯀꯥꯞꯄꯤꯌꯣ꯫ ꯌꯥꯝ ꯈꯠꯂꯦꯍꯦ꯫ ꯐꯔꯦ ꯀꯩꯅꯣ, ꯅꯪ ꯀꯥꯞꯄꯤꯗ꯭ꯔꯁꯨ꯫ ꯄ꯭ꯔꯦꯝ, ꯐꯣꯇꯣ ꯀꯥꯞꯄꯨꯁꯦ꯫ ꯍꯣꯏ, ꯑꯁꯤꯗ ꯀꯥꯞꯄꯤꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯥꯀꯟ ꯑꯃꯗ ꯆꯠꯈꯤ꯫ ꯄꯨꯟꯁꯤꯕ ꯇꯞꯅ, ꯆꯟ, ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯗꯣ꯫
ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗꯕꯩ ꯑꯩꯅ ꯙꯞꯀꯗꯧꯕꯗꯣ ꯑꯗꯨꯗ ꯅꯪꯅ ꯀꯤꯗꯅ ꯌꯥꯔꯛꯄꯅꯤꯀꯣ. ꯑꯁꯤꯕꯨ ꯋꯥꯅꯦꯅ. ꯑꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏꯅ ꯅꯣꯝꯊꯩ. ꯑꯁꯤꯒꯤꯁꯨ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦ. ꯄꯨꯟꯁꯤꯕ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯩ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯁꯤꯗ ꯐꯝꯊꯔꯛꯑꯣ, ꯂꯦꯞꯄꯤꯗꯨ ꯋꯥꯗ꯭ꯔꯣ? ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ, ꯗꯗꯥ, ꯀꯩ ꯍꯥꯏꯒꯦ ꯗꯗꯥꯒꯤ ꯏꯆꯥ ꯅꯨꯡꯁꯤꯕꯤ? ꯗꯗꯥ, ꯅꯪ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯣꯏꯔꯣ? ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯗꯗꯥꯁꯤꯕꯨ ꯊꯃꯣꯏ ꯂꯦꯞꯇꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯅꯦ? ꯂꯥꯏꯖꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, ꯄꯨꯟꯁꯤꯕ, ꯄꯨꯟꯁꯤꯕ ꯅꯠꯇ꯭ꯔꯣ? ꯄꯨꯟꯁꯤꯕ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯎꯔꯦ, ꯁꯣꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯄꯨꯟꯁꯤꯕ ꯏꯍꯩ ꯍꯩꯅꯗꯅ ꯁꯣꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯣꯅꯤ? ꯀꯣꯏꯕ ꯂꯥꯛꯑꯝꯕꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ. ꯄꯨꯟꯁꯤꯕ ꯍꯩꯅꯗꯕꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯏ. ꯁꯣꯅꯤ ꯂꯥꯏꯖꯗ ꯌꯦꯡꯉꯒ, ꯅꯣꯏ ꯏꯇꯩꯒ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤꯔꯣ? ꯍꯣꯏ ꯆꯦꯆꯦ. ꯁꯣꯅꯤ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯀꯣꯂꯦꯖꯀ ꯂꯥꯛꯂꯁꯨ ꯑꯩꯈꯣꯏꯗꯒ ꯀꯧꯈꯤꯗ꯭ꯔꯦ, ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯅꯦ. ꯄꯨꯟꯁꯤꯕ ꯈꯨꯝꯅꯤꯡꯗꯅ, ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯣꯅꯤ, ꯃꯇꯥꯡ ꯆꯥꯗꯕꯒꯤꯅꯤ. ꯏꯁ, ꯀꯩꯅꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯅ ꯀꯧꯕꯗ? ꯑꯗꯣ ꯄꯨꯟꯁꯤꯕ, ꯑꯩ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯤꯀꯥꯟꯗ ꯅꯪꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯍꯧꯁꯦ. ꯑꯁꯥꯏꯗ ꯈꯤꯇꯪ ꯊꯣꯛꯂꯛꯀꯦꯔꯥ? ꯂꯥꯏꯖ ꯁꯣꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯟꯁꯤꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯌꯦꯡꯂꯛꯏ. ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗꯨ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤ. ꯁꯣꯅꯤ, ꯀꯩ ꯋꯥꯅꯣ? ꯁꯤꯗ ꯁꯨꯝ ꯍꯥꯏꯌꯨ. ꯁꯣꯅꯤ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯤꯕꯗꯨ ꯎꯏ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯇꯧꯕꯁꯨ ꯌꯥꯝꯅ ꯉꯝꯃꯤ. ꯄꯨꯟꯁꯤꯕ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯂꯥꯏꯖ ꯁꯣꯅꯤꯒꯤ ꯋꯥꯗꯨꯗ ꯈꯤꯇꯪ ꯉꯛꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯉꯛꯏ. ꯀꯩꯅꯣ ꯁꯣꯅꯤ, ꯅꯪ ꯍꯥꯏꯗꯣ? ꯀꯩꯅꯣ ꯄꯨꯟꯁꯤꯕ, ꯅꯪꯅ ꯈꯜꯂꯤꯁꯦ? ꯑꯩꯅ ꯑꯗꯨ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛ ꯈꯪꯗꯕ ꯁꯥꯔꯤꯁꯦ? ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯅꯤ ꯀꯞꯁꯤꯟꯅꯩ. ꯄꯨꯟꯁꯤꯕ ꯁꯥꯎꯅ, ꯁꯣꯅꯤ, ꯑꯩꯈꯣꯏ ꯂꯣꯏꯅꯕꯗꯨꯗꯤ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯕꯅꯤ. ꯑꯩ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ. ꯁꯣꯅꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯍꯧꯔꯞ ꯇꯧꯅ, ꯅꯪꯅ ꯃꯔꯨꯞꯅꯤ ꯍꯥꯏꯗꯣ ꯏꯕꯥꯅꯤ ꯂꯣꯏꯅꯈꯤꯕ ꯃꯑꯣꯡꯗꯣ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯄꯨꯟꯁꯤꯕ ꯐꯨꯛ ꯍꯧꯒꯠꯂꯤ. ꯁꯣꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩ. ꯑꯗꯨꯒꯅꯦ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯉꯣ. ꯅꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ. ꯁꯣꯅꯤ ꯃꯄꯤꯒ ꯇꯥꯁꯤꯟꯅꯔꯒ, ꯄꯨꯟꯁꯤꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯀꯅꯥꯅꯣ? ꯑꯩꯁꯨ ꯃꯁꯛ ꯈꯪꯒꯦ. ꯅꯪꯅ ꯑꯗꯨ ꯈꯪꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ. ꯄ꯭ꯂꯤꯖ, ꯑꯩ ꯀꯩꯁꯨ ꯅꯣꯏꯗ ꯌꯦꯠꯂꯣꯏ. ꯂꯥꯏꯖꯗꯤ ꯉꯥꯡꯅꯔꯛꯏꯕ ꯋꯥꯗꯨꯗ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯃꯈꯨꯠꯇꯨ ꯍꯦꯟꯅ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ. ꯁꯣꯅꯤꯁꯨ ꯎꯏ ꯇꯧꯔꯤꯗꯨ ꯑꯗꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ. ꯈꯪꯁꯨ ꯈꯪꯉꯤ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒ ꯈꯪꯅꯩ ꯍꯥꯏꯕꯁꯤ. ꯃꯥ ꯊꯤꯒꯠꯄ ꯂꯣꯏꯔꯕꯅꯤ. ꯁꯣꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯅꯨꯄꯤꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯎꯏꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯁꯥꯟꯅꯄꯣꯠꯂꯣ? ꯂꯥꯏꯖꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨꯗ. ꯃꯥ ꯃꯄꯤꯁꯨ ꯇꯥꯔꯛꯏ. ꯄꯨꯟꯁꯤꯕ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯁꯣꯅꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ. ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨ ꯏꯀꯥꯏꯕ ꯈꯪꯗꯕ, ꯇꯧꯕ ꯉꯝꯕ. ꯅꯪꯒ ꯑꯩꯒ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯅꯈꯤꯒꯦ, ꯍꯥ? ꯁꯣꯅꯤ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯂꯩ. ꯄꯨꯟꯁꯤꯕ ꯃꯇꯤꯟ ꯁꯤꯠꯂꯤ. ꯃꯗꯨꯡ ꯃꯅꯥꯎꯗꯤꯅꯦ, ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯈꯪꯕ꯭ꯔꯥ? ꯅꯪ ꯅꯨꯄꯤꯅꯦ, ꯏꯀꯥꯏ ꯈꯪꯗꯕꯤ. ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯃꯕꯅꯤ. ꯒ꯭ꯌꯥꯟ ꯈꯔ ꯇꯥꯋꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ. ꯁꯣꯅꯤ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯐꯩ, ꯁꯣꯅꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ. ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯍꯦꯛ ꯂꯩꯈꯥ ꯇꯥꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯁꯣꯅꯤ ꯅꯠꯇꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯄꯝꯃꯤ. ꯂꯦꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯁꯣꯅꯤꯗ, ꯆꯍꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯝꯒꯅꯤ. ꯑꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯉꯣ. ꯑꯗꯨꯒꯅꯦ, ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯃꯪꯗ ꯐꯣꯡꯃꯪꯂꯨꯅ, ꯈꯪꯕ꯭ꯔꯥ?
ꯅꯪꯒꯨꯝꯕꯤꯅ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯒꯤ ꯃꯇꯤꯛꯁꯨ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ? ꯄ꯭ꯔꯦꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫